ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯄꯔꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯒ ꯍꯤꯞꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯉꯁꯥꯏ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯛꯁꯦ ꯑꯩꯕꯨ ꯄꯣꯛꯄ ꯄꯟꯊꯧꯒ ꯌꯥꯝꯅ ꯃꯥꯟꯅꯩ ꯍꯥꯏꯕ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯄꯔꯤ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯄꯔꯤꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯄꯔꯤ ꯀꯔꯤꯅꯣ ꯂꯧꯁꯟꯐꯝ ꯈꯪꯂꯔꯣꯏꯗꯕ ꯃꯪꯂꯥꯟ ꯑꯃ ꯃꯪꯂꯝꯃꯤ꯫ ꯄꯔꯤꯅ ꯃꯪꯂꯤꯕ ꯃꯪ ꯑꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯑꯁꯤꯅꯤ ꯂꯥꯏꯅꯤꯡꯊꯧ ꯑꯁꯤꯕ ꯃꯍꯥꯛꯅ ꯂꯝꯕꯨꯡ ꯌꯩꯅ ꯏꯔꯦꯟ ꯇꯨꯔꯦꯟ ꯊꯤꯡꯅ ꯊꯥꯕꯨꯡ ꯑꯍꯨꯝ ꯆꯨꯞꯅ ꯄꯔꯂꯣꯏꯒꯤ ꯃꯇꯧꯒꯨꯝ ꯂꯥꯟꯕꯨ ꯇꯧꯔꯤ ꯀꯅꯥꯒ꯫ ꯂꯧꯁꯟꯐꯝ ꯈꯪꯗ꯭ꯔꯕ ꯃꯤꯁꯛ ꯑꯃꯒ ꯎꯕꯗ ꯈꯣꯏꯌꯨꯝ ꯂꯩꯌꯥꯝꯁꯤꯡꯅ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯀꯤꯅꯔꯤꯕ ꯂꯥꯏ ꯍꯤꯡꯆꯥꯕꯒꯤ ꯁꯛꯂꯣꯟ, ꯃꯈꯨꯠꯇꯁꯨ ꯈꯨꯃꯟ ꯃꯥꯒꯤ ꯁꯩꯑꯣꯡꯒꯨꯝ ꯂꯧꯅ ꯃꯨꯁꯨꯛ ꯃꯨꯔꯕ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯌꯥꯏꯗꯅ ꯃꯉꯥꯡꯒꯤ ꯁꯛꯂꯣꯟꯒꯨꯝ ꯉꯛꯁꯪ ꯉꯥꯡꯅ ꯏꯔꯦꯜꯒꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯆꯨꯝꯅ ꯆꯤꯟꯊꯔꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯕ꯭ꯔꯖ ꯇꯔꯦꯠꯅ ꯄꯨꯟꯁꯤꯜꯂꯕ ꯅꯨꯡꯌꯥꯏꯒꯨꯝ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯂꯩꯔꯤ꯫ ꯊꯥꯡꯁꯥꯡ ꯑꯗꯨꯒꯤ ꯃꯌꯥꯅ ꯈꯨꯃꯟ ꯄꯨꯔꯦꯝꯕ ꯃꯥꯒꯤ ꯁꯛꯂꯣꯟꯒꯨꯝ ꯏꯊꯛ ꯏꯄꯣꯝ ꯅꯥꯏꯅ ꯃꯍꯛꯃꯛ ꯍꯛꯅ ꯍꯛꯂꯤ꯫ ꯎꯕꯗ ꯈꯣꯏꯌꯨꯝ ꯂꯩꯌꯥꯝꯅ ꯐꯥꯎ ꯀꯤꯅꯔꯤꯕ ꯂꯥꯏ ꯍꯤꯡꯆꯥꯕ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯂꯥꯏ ꯍꯤꯡꯆꯥꯕꯒꯤ ꯈꯨꯠ ꯌꯦꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅꯁꯨ ꯂꯥꯏ ꯍꯤꯡꯆꯥꯕꯗ ꯃꯇꯤꯛ ꯃꯌꯥꯏ ꯀꯌꯥ ꯑꯃ ꯍꯥꯞꯂꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯑꯁꯤꯕꯁꯨ ꯂꯥꯏ ꯍꯤꯡꯆꯥꯕꯒꯤ ꯁꯛꯂꯣꯟ ꯑꯃꯗꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯎꯕꯗ ꯂꯥꯏꯅꯤꯡꯊꯧ ꯑꯁꯤꯕ ꯃꯍꯥꯛꯁꯨ ꯀꯤꯕꯗꯤ ꯐꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯤꯡꯗꯕ ꯌꯥꯗꯕꯅꯤꯅ ꯂꯥꯏꯅꯤꯡꯊꯧ ꯑꯁꯤꯕꯁꯨ ꯂꯥꯏ ꯍꯤꯡꯆꯥꯕꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯂꯥꯞꯇꯛꯅ ꯂꯩꯔꯤꯕ ꯂꯥꯏ ꯍꯤꯡꯆꯥꯕꯁꯨ ꯂꯥꯏꯅꯤꯡꯊꯧ ꯑꯁꯤꯕ ꯇꯝꯅ ꯃꯉꯥꯡ ꯈꯨꯃꯜ ꯑꯅꯤꯒꯤ ꯁꯛꯂꯣꯟ ꯄꯨꯟꯅ ꯄꯨꯟꯁꯤꯜꯂꯤ꯫ ꯑꯗꯨꯗ ꯂꯥꯏꯅꯤꯡꯊꯧ ꯑꯁꯤꯕ ꯃꯍꯥꯛꯅ ꯊꯣꯝꯖꯤꯟꯅꯒꯦ ꯍꯦꯛ ꯇꯧꯕꯒ ꯇꯨꯝꯂꯤꯕ ꯄꯔꯤꯕꯨ ꯃꯃꯥ ꯏꯉꯦꯜ ꯂꯩꯅ ꯍꯧꯗꯣꯔꯛꯏ꯫ ꯄꯔꯤꯁꯨ ꯃꯃꯥꯅ ꯍꯧꯗꯣꯔꯛꯄꯗꯨ ꯇꯥꯔꯗꯨꯅ ꯃꯥꯁꯨ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯄꯔꯤꯅ ꯃꯃꯥ ꯏꯉꯦꯜ ꯂꯩꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯃꯥ ꯀꯩꯗꯧꯔꯒꯦ? ꯃꯃꯥ ꯏꯉꯦꯜ ꯂꯩꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯆꯥꯅ ꯇꯨꯝꯕꯗ ꯅꯆꯤꯟꯗ ꯆꯨꯔꯥꯡꯄꯨꯔꯣꯟ ꯂꯣꯟꯕ ꯑꯗꯨꯗ ꯏꯃꯥꯅ ꯁꯨꯝ ꯍꯧꯗꯣꯔꯛꯄꯅꯤ꯫ ꯄꯔꯤꯅ ꯑꯃꯨꯛ, ꯏꯃꯥ ꯑꯩ ꯃꯪꯗ ꯑꯀꯤꯕ ꯑꯃ ꯎꯔꯦ, ꯑꯗꯨꯅꯅꯦ꯫ ꯃꯃꯥ ꯏꯉꯦꯜ ꯂꯩꯅ, ꯍꯣ ꯑꯗꯨꯅꯅꯦ ꯏꯃꯥꯅ ꯅꯨꯡꯊꯤꯟ ꯇꯨꯝꯒꯅꯨ ꯍꯥꯏꯔꯤꯁꯦ꯫ ꯐꯔꯦ ꯐꯔꯦ, ꯅꯨꯃꯤꯠꯁꯨ ꯇꯥꯗꯣꯔꯦ, ꯍꯧꯒꯠꯂꯣ ꯍꯥꯏꯔꯒ ꯏꯉꯦꯜ ꯂꯩꯁꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯄꯔꯤꯁꯨ ꯐꯃꯨꯡ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯔꯤ꯫ ꯑꯗꯨꯒ ꯋꯥꯈꯜꯗ ꯀꯤꯅ ꯑꯁꯨꯝꯅ ꯈꯜꯂꯤ, ꯍꯣꯏꯃꯥ ꯍꯧꯖꯤꯛꯀꯤ ꯃꯪꯗꯨꯕꯨ ꯀꯔꯤꯅꯣꯅꯦ? ꯃꯀꯣꯛꯅꯒ ꯂꯥꯏ ꯍꯤꯡꯆꯥꯕꯒ ꯌꯦꯡꯂꯤꯅꯦ, ꯑꯗꯨꯒ ꯏꯔꯣꯏꯗꯨꯅꯁꯨ ꯃꯁꯤꯒꯁꯦ ꯄꯥꯜꯂꯤꯃꯦ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯃꯈꯨꯠꯇꯁꯨ ꯃꯩ ꯑꯔꯥꯕ ꯂꯧꯕ ꯃꯥꯟꯕ ꯊꯥꯡꯁꯥꯡ ꯑꯃꯁꯨ ꯄꯥꯏꯔꯤꯅꯦ꯫ ꯄꯔꯤ ꯋꯥꯈꯜ ꯃꯪꯂꯤꯉꯩ ꯃꯄꯥꯟꯂꯣꯝꯗꯒꯤ ꯃꯃꯥ ꯏꯉꯦꯜ ꯂꯩꯅ ꯀꯧꯔꯛꯏ꯫ ꯄꯔꯤꯁꯨ ꯃꯃꯥ ꯏꯉꯦꯜ ꯂꯩꯅ ꯀꯧꯔꯛꯄ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯄꯥꯟꯗ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯃꯃꯥ ꯏꯉꯦꯜ ꯂꯩꯅ ꯑꯃꯨꯛ, ꯏꯃꯥꯒꯤ ꯄꯔꯤ, ꯅꯪ ꯅꯅꯦ ꯏꯕꯦꯆꯧꯕꯤ ꯍꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯆꯣ, ꯑꯗꯨꯒꯅꯦ ꯅꯅꯦ ꯏꯕꯦꯆꯧꯕꯤꯗꯣ ꯉꯥ ꯐꯥꯕ꯭ꯔꯥ ꯍꯪꯉꯨꯆꯣ, ꯐꯥꯔꯗꯤ ꯈꯔ ꯂꯧꯔꯨꯆꯣ꯫ ꯄꯔꯤꯅ ꯍꯣꯏ ꯏꯃꯥ ꯍꯥꯏꯔꯒ ꯄꯔꯤꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯏꯉꯦꯜ ꯂꯩꯁꯨ ꯃꯆꯥ ꯄꯔꯤꯒꯤ ꯅꯨꯡꯁꯤꯔꯕ ꯃꯇꯧ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯄꯔꯤꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯥꯏꯕꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯨꯄꯤ ꯑꯃꯅ ꯄꯔꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯔꯤꯁꯨ ꯅꯨꯄꯤ ꯑꯗꯨ ꯃꯥꯕꯨ ꯆꯥꯗꯨꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯄꯔꯤꯁꯨ ꯍꯩꯅꯗ꯭ꯔꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯆꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯅꯨꯄꯤ ꯑꯗꯨꯅ ꯀꯧꯔꯛꯏ, ꯄꯔꯤ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣ? ꯄꯔꯤ ꯑꯃꯨꯛꯐꯥꯎ ꯈꯪꯅꯗꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯤꯡ ꯀꯃꯥꯏꯅ ꯈꯪꯂꯝꯃꯤꯅꯣ ꯍꯥꯏꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯀꯧꯔꯛꯏ, ꯄꯔꯤ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣ ꯅꯪꯕꯣ? ꯄꯔꯤ ꯍꯟꯗꯛꯇꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯧꯔꯛꯂꯤꯕꯗꯨ
ꯈꯨꯝꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯏꯅꯦ ꯑꯁꯤꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯍꯥꯏꯕꯤꯁꯅ ꯄꯔꯤꯅ ꯏꯅꯦ ꯍꯥꯏꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯈꯔ ꯁꯥꯎꯔꯛꯅ ꯃꯆꯤꯟꯗꯨ ꯑꯔꯩꯕ ꯃꯈꯩ ꯇꯨꯝꯊꯣꯛꯂꯒ ꯍꯦꯔꯥ ꯏꯅꯦ ꯍꯥꯏꯅꯗꯤ ꯀꯧꯔꯛꯀꯅꯨꯗ ꯅꯪꯁꯨ ꯃꯤꯡ ꯑꯗꯨꯝ ꯀꯧꯅꯁꯦ ꯄꯔꯤꯁꯨ ꯇꯞꯅ ꯍꯣꯏ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕꯤꯁꯅꯥꯅ ꯄꯔꯤꯒꯤ ꯐꯖꯔꯕ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯍꯥꯏꯕꯤꯁꯅꯥ ꯃꯥꯗꯤ ꯆꯠꯅꯤ ꯍꯥꯏꯕ ꯃꯈꯩ ꯀꯥꯎꯉꯝꯗꯦ ꯄꯔꯤꯁꯨ ꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤ ꯍꯥꯏꯔꯒ ꯁꯥꯎꯅ ꯃꯅꯦ ꯏꯕꯦꯆꯧꯕꯤ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯤ ꯄꯔꯤꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯅꯦ ꯏꯕꯦꯆꯧꯕꯤ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯝꯗꯥꯏ ꯈꯨꯗꯤꯡ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯂꯣꯝꯗ ꯑꯣꯟꯊꯣꯔꯛꯄꯗ ꯆꯤꯡꯂꯦꯝꯅ ꯐꯖꯔꯕꯤ ꯃꯈꯣꯏ ꯇꯔꯨꯛꯇꯒꯤ ꯅꯨꯖꯥ ꯑꯃ ꯌꯥꯎꯔꯤꯕ ꯑꯗꯨ ꯎꯕꯗ ꯄꯔꯤ ꯁꯥꯎꯔꯝꯕ ꯄꯨꯝꯕ ꯂꯣꯏꯅ ꯐꯈꯤꯔꯝꯃꯤ ꯂꯝꯂꯥꯟꯕꯤ ꯅꯨꯖꯥ ꯑꯗꯨꯒꯤ ꯆꯤꯡꯂꯧ ꯁꯛꯇꯝ ꯅꯤꯡꯊꯤꯔꯕꯤ ꯇꯥꯔꯛꯂꯤꯕ ꯁꯝꯂꯥꯡ ꯑꯗꯨꯅ ꯅꯤꯡꯖꯨ ꯌꯩꯅ ꯋꯥꯏ ꯋꯥꯏ ꯂꯥꯎꯔꯤ ꯇꯅꯧ ꯇꯅꯧꯔꯕ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯁꯅꯥꯕꯣꯠ ꯑꯃ ꯌꯦꯞ ꯃꯥ ꯇꯝꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯎꯕꯗ ꯄꯔꯤ ꯉꯁꯥꯏ ꯃꯃꯥ ꯏꯉꯦꯜꯂꯦꯅ ꯄꯥꯎꯈꯣꯜ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯈꯤꯔꯝꯃꯤ